Democracy ki festival ama OIRIBA Meekhal Asida MEEYAM na AKHANG LEITANA MASHAGI APAMBAGI MATUNG MEEHUT KHANDUNA MASHAGI democratic right exercise to MATHOU tai HANDAK ki 39 SHUBA Lok Sabha Meekhal Asida NDA na sit champi ki Mathakta Maipakkani Haibagi Thajaba Chaona Lei HAINA BJP Manipur PRADESH ki president Sharda na PHONGDORAKLI Wafam asing Konthozam AC ki manung chanba Khaidam Upper Primary School da hangba polling station number 18/22 Khaidam Makhada housing report chathuriba asi yengshinba lakpada mahakna TOMTV da phongdokhibane TOMTV ko unawadu da Sharda na hai 39 SHUBA Lok Sabha Meekhal da BJP da Maipakkani Haibagi paribasi sit sahumga humbudrani NDA gi oina di sit champi gi mathakta Maipaktuna amukna lenga paigani haibasi aikhogi thajabani haina makna makhataki Ngasi time pan SHUBA Lok Sabha election penahan report mapam butra mathoi da tawdaba yada da ngasi pangthokpa sida mapam mayam bada ngasi yamna ingna chikna aikoi mayam vote thadhanabagi adugi process ama hojik phajana chathari aduga ngasi gi oina di yam phajana ingna chikna adumak aikoi gi election si pangthokani haibagi thajaba su lei aduga mayam da aina appeal tawjaning base aikoi election haibadi aikoina festival of democracy haidana hairiba asigumba tanja asida aikoi punama aki akhang yaudana vote thadhanaba yananabagi damakta aikoi punamak amada mateng pinarakanda aikoi vote asiyam mai pakpa adugumba democratic right adu pirakanda aikoi adugumba hangbam thokpa aikoi right haiba tare aikoi Manipur gi damakta so aikoina pamjari ba thabak thorom kaya pangthokpada aikoi punamak saruk yaminanaba hotnasi haiba si appeal